Tare Shuba Central Pay Pide Haibagi Wahongda, Jenims ki Doctor Signa Mass Resignation Taugani Haina, Che Thazilakpadagi, Nungnang Bafongdok Pagaloina, Manipuri Chief Minister N. Biren, State ki Thagda Jenims Sapangthokpa, World Health Day ki Thoram da Saruk Yakidre. Directorate of Environment and Climate Change Government of Manipur na sinduna, Imphal ki Kangla da Pangthokpa e-auto rickshaw Yanthokpagi thoramda Chief Minister N. Biren hai Jenims sa thabak tawriba doctor singna paktaknana thabak toklagani haina changsilakliba khongjang asi laibak thibani haiki. Malem ki mafam ataida pangthoknabagum Manipur gi oina su ngasi Jawaharlal Nehru Institute of Medical Science Jenims sa World Health Day gi thoram pangthokrai. Thoramadu Directorate of Health Services Government of Manipur amadi National Health Mission na sinduna pangthokpani. Jenims ki auditorium da pangthokpa thoramadu World Health Organization na piba theme Building Fairer and Healthier World for Everyone ki makha da pangthokpani. Thoramadu Principal Secretary Health and Family Welfare V Bumlun Mang Susarkyaki. Langol All as Home da thamnaba bazar gi machi da mayum makai lezadaba miyoi ahum bazar da gi lokhalaga Langol da leiba All as Home da thamkrai. Home asigi maruiba thaudang loriba Dr. M. Danabir National Awardee Chief Functionary The Hill and Plain Home for Destitute ki maikidigi asigumba mayum makai na inthopiraba mayum makai lezadraba miyoi singbu Langol All as Home da pau bibiu haina miyam gi pukning silsilakli. Salai thingkibadagi salai de invest tawriba investor singi awaba si kokpinaba Chief Minister N. Biren gi mafamda investor singi maming sing pisinduna haizaragani haina Salai Promoters Union ki convener Sunil Dro Laisramna ngasi Manipur Press Club ta pangthokpa paw gi mifam amada phongdokrai. Salai Promoters Union amadi Salai Action Group ki members sing saruk yakiba paw gi mifam aduda convener Sulindro Laisramna makha taraduna union asina mamang da Salai da phase mari thokna investor lising amaga chamaga humfutaruk rom ki list ama semduna pisin kiba laikre hairi. Rashtriya Samajik Samastra Sangstan RSSS na sinduna ngasi Major Khulda leiba Manipur Press Club ta paumi singa unabada North in Charge RSS ki L Suresh na phongdokhibada lakliba April tang 13 da humdra taret suba Bijoy Divas Palan asida sarukiya biu haina su phongdokhi. State government asinduna pangthok kadawriba thoramadda RSSS su sarukyagani amadi lakliba program asida cultural program cycle rally ataikya su sarukyagani haina su makha takhi. Pangthok kadawriba thoramasida miyamna su sarukyabiyo amadi mapalgi leibak singdagi su mi kayama sarukyagadawri. Konthozam BJP Mandal na sinduna nifumathoi shuba BJP ki mapok numit thoram ngarang pangthokrai. Dr. Sapam Ranjan MLA Konthozam AC Professor S. Tiken State President Manipur BJP Hidang Mayum Lalkan Hai President BJP Konthozam Mandal State Vice President Mahila CH Bizenti amadi BJP Workers Miyam galoinana party ki firal chikhatuna pangthokrai. Bharatiya Janata Party Kumbi Mandal ge 29/10 polling booth committee na sinduna ngarang party asigi nifumathoi shuba foundation dega mari leinana Kumbi Bazar da leiba Khangembam Navakumar ge yumda Moirang asigi MLA P Sarachandra na luchingduna BJP gi firal chingkhatuna pangthokrai.